ngarang numidang kuki amadi tangkul anigi marakta thokhiba irang na maram oiraga tangkul gi yum mapan amadi kuki gi yum ahum amang ata thokre hana social media da thaganarakle Litan kuki amadi tangkul onsinaduna khuthona kre police person mari amasung micham ahum soklei ukrugi district magistrate na ngarang numidang pung 3 tagi matam kaktana curfew gi athingbu thamkre nakal maromda social media singda tangkul gi yum sing kuki singna mai tha ka hena thaganarakle nahan numidang pung 10 rom tarakpada ukrul district ki manung celebritan police station na konba mafam amada kuki jo Meeoi kharada torchlight capsule I haiduna tangkul gi Meeoi ama kuki naha ahumna yamna thina phurakpada Soktuna Yangang Popi Primary Health Center da Pukhatuna like Nakrabamatung Ngarang Su Nungtildagi Hauraduna Numitang Pabu Purup Aniki Marakta Kuthokna Punarapadagi Police na Laksenduna Kambok na Bahona Badalitan PS ki Parson Mari Sokle Amasung Kaluk Amagi Meeoi ahum su soktuna like Nakrahadi Nahan gi Thodo asi Thokraw Matung Purup Anima Kilo Singbasing Amasung CSO Singi Marakta Yasinaba Purakna Bagitamak Ngarang Nungtil Punna Paminaduna Warisana ke Adubu Warisana Badu da Lekhai Tana Yasinaba Purakringa Serakta Manak nak nalebesing dagi nongmei maru kharakap thorakpadagi nakal anigi marakta nahangi matawgumna amohana onsinaduna khuthokna ke adumoi namak thohaningdaba thawdo ase makhata na thorakpadagi IGP Range 3 DIG Ningsem Barsum amadi Ukhul District Police ki SP yauna mafam aduda sangsilaktuna amohana miyamga loinana mifam pangthokhe adumoi namak nakal anigi marakta yasinamba porokpa ngamkhide thawdo ase gi matangda Ukhul District Police ki control room da ngarang numidang pung 7 taruk tarakpada telephone tawduna hanglobada Meeoi kharadi nungna panbadagi sokle habagi pawdi phanglei adomoinamak sab report ti phangdre haire Police control room dagi akupa marol phangba ngamdabadagi Ukhul District Police ki SP da numidang pung 7 tarakpada telephone tawkhe adomoinamak SP gi makai dagi telephone paikhalakide Seraksida Ukhul gi District Magistrate Asis Das na ngarang numidang pung 3 tagi hauraduna letan gi mafam punamakta BNS 2023 gi section 163 gi subsection 1 gi makhada curfew gi athingba thamle hari athingba si makhata ba order ama thoktriba phawba chanagani athingba si thamlingai gi manungda litan gi Meeoi amatana masa gi yumdagi mapan thorakpa amasung makhalamata gi law and order ka hengada thabak singsa tharapa yaroi hari amagi yumda grenade pokhai halamlei ngarang numidang waram pung 5 minute kun ga mangarom tarakpada singjamai PS ki jurisdiction manung chaliba lilong chajing mamang lekai da leiba langaki rural engineering department RED gi executive engineer Puyam Rajendro sahini phumapan apokpa leikidraba P gauragi yumda hand grenade ama langsenduna pokhai halamlei hari thawdo asigi matangda P Rajendro masana phongdorakpada bom adu CCTV footage ki matungina angauba masugi Maruti Gypsy amada lakhiba Meeoi singna gari manungdagi adumak langsilambane bom aduna ahak yumgi mangolda taaduna pokhaibadagi aka atoi khara thokhe media amada sokide adumoinamak thawong ase ahak live attempt torpane haina phongdorokhe sel gi demand torokpa leibra haina hangbada adugumba amata leite harakpaga loinana thawdo asi thokraw matung police laktuna yengsilamle harakhe Thangal Kaithal Sembagi Thabak Athobada Loisendrabadi CM na action lokhatkani haikre ngara ayuk Chief Minister Yumnam Khemchana Thangmaiban Kendra gi MLA Khumuksam Joy Kisan amasung Kaisamthong Kendra gi MLA Sapam Nisikan yauna Thangal Kaithal gi tongan balambi singda rigid pavement thaba amadi paver block thaba gi thabak sing yengsinkhre Thangal Kaithal gi lambi sembagi thaba ase yamna tapna chalamba amadi mafam kharadana thabak lepaga leibadagi Chief Minister Yumnam Khemchana marilnaba company gi Meeoi singda kanba wafam kaya thamkhibaga loinana Athuba matamda sembalo sindrabadi action lokhatkani haina warning tawkhre hari Public Works Department ki official sing mahut amasung municipal corporation ki official sing yauna ngarang khairamban Kaithal gi akoiba amadi Thangal Kaithal gi lambi thong sing chengbat sagaliba sing adu Chief Minister Yumnam Khemchana yengsinke loinana hojik Thangal Kaithal ki mafam kharada lambi semagi thaba ase yamna tapna tawriba adu athuba matamda loisen hannaba mari lenaba department ki official sing da khangan ke Nakalamaromda Thangal Kaithal gi visit pavement thaba amadi paver block thaba gi thaba ase Kingston Infra Private Limited kauba farm amana tawraga lakpani hairiba thaba asi sahi amagi mamangda work order piduna thabak tawba haukhraga haujuk phawba loisendana leiriba asigi maram Chief Minister na company asigi official singda hangkhe company gi maikai dagi thabak thuna sanction ba yadana leramliba asi company asina paver block puthokpa ngamlamdabakini hairi Thangal Kaithal gi thaba asigi damakta tender invite tawbada
Keystone Infra Private Limited na technical bid adu qualify oide haina thaba si makoida award tawkraba paper block puthokpa ngamlamdaba asida mataw karamna thaba si company asida piramlibano haina su ngangnaba laike adabu numit 10 gi manungda company gi maikaidagi paper block puthokani habigi thajaba thambadagi matam adu phawbada puthoktuna lambi semba haudrabade action lokotkani haina su chief minister gi maikaidagi warning tawki hairi Manipur gi land gi waroshin poraktabadagi Mizoram da laiba maitai singsu saitheng phangle Imphal amasung Aizol gi marakta direct flight laitabadagi Mizoram da laiba mitai lising ani hena awaba mayokna de hari athoba matamda Manipur lengakna civil aviation ministry da taksin biduna mahausa gumna direct flight lehan biu haina Mizoram da laiba mitai singna phongdorakle mathong khangdaba kuki jogi Meeoi kharana Manipur dagi makoi gi legislature gi power yawba union territory separate administration logani haiduna May 3 2023 dagi mitai da tamnana onsenduna chatharakliba lan asige waroshin hojik sahi ohum phajilakadorba phawbada Manipur amasung India lengakna waroshin puraktabadagi masiga saitheng nangliba Meeoi singi manungda Manipur da laiba mitai sing khakta natana Mizoram lengakki makhada tongan thabak tawduna laiba amasung atai sinpham pangduna mitai singsu awaba mayoknare laiba asigi awang nopo laiba mitai singsu awaba mayoknare laiba asigi awang nopo state singi manungda Assam Nagaland Arunachal Pradesh Tripura amadi Meghalaya na singba state sing asida mitai masakya sahi kya gi mamangdagi lairakpagi mathakta thawoine state sing asida tongan ba sinpham paiduna lairakpa mitai sing yauribani state sing asigi manungda Mizoram da su ngasi phawbo aina mitai masalising anigi mathakta lairibani adabu lan asigi warashin puraktabadagi national highway sing da mahausa gumna satok san yada duna lairingai gi cherakta Mizoram gi Lengpui airport ta hakthengna na samnaramba Mizoram gi Lengpui airport ka hakthengna na samnaramba Imphal airport ki marakta direct flight leramlabasu mamang sahi 2025 ki October 23 gi matungdagi state anigi marakta direct flight leitabadagi Mizoram da laiba mitai sing maramdam Manipur da haninglakpa amasung atai mathau taba thabak thoram singitamak lakadaba leirabasu lakpa ngamdana leire hari khudongchadabasing asi mayok khudongchadabasing asi mayok naraklaba Mizoram lengakki education loisangki makhada oja oiduna sahi 19 hena leiraklaba maitai amana phongdorakpada lan asi thoktrngi mamangdagi Imphal dagi Mizoram phawba chathokkasin tawbada Churchanpur phawraga Tuibai road ta chalame lambi asiga sangbasu kilometer 300 lomdani hariba lambi asida chatraga na Imphal dagi Jiribam phawba chalaga Assam lan senduna Silchar yauraga Silchar dagi Mizoram phawba gari tongduna chathokkasin tawrambane hari adumona mathang thagi kunga mangadagi hana service tawramba Air Alliance ki flight sing amohana leiragani habigi pawdi tare adubu chapchana khangbangamdri maramasina Manipur lengakna Mizoram da leidiba maitai singi yengbiduna Government of India ki Civil Aviation Ministry da taksin biduna Mizoram amasung Manipur gi marakta direct flight lehana bohona biu haina su Manipur gi anauba lengakki midyeng sing silakle Mayai lambi kaithel nangnaba maongda sembigano haina IDOS na phongdorakre mayai lambi semnabagi khongthang lengakna paikhalakliba asi thaganingai ne adubu kaithel nangnaba maongda sembigano haina Initiative and Development Organization samurau IDOS ki secretary gi serol amana haidi miyamna mayai lambi haraga khangnariba wahengbam laikai deki kaksing lamkhai phawbagi kilometer 95 sangba National Highway 137A bu matamgo sunaba maongda semgatkani haina tabuda nungaiba phawi sahi kayadagi matamgo sunaba maongda mayai lambi sengat sagat pinaba haiduna matam gi laikhidaba laingakpa sengda mayai lambi gi miyamna hanjan haijaduna lakhabasu akaiba khara mensilaga thamlamkhi matamgo sunaba lambi ama oiraknaba chief minister yumnam khemchana ngasidagi thaba haunaba flag up tawgodoriba asina miyamda anauba mayol ama songhanbata natana honglakliba malemgi awonba lamjenda yawba phangbagum khali hairi lambi asi semgat sagalakpa matamda mari lenaba department gi miyosingna quality maintain tawna thabak suhanaba kopsen senabiu loinana thabakta lambi asibu subcontractor kayana seldan pham onthoktora mioibagi punsi kyabu mantingna khiba adugumba lambi adudi ohenbirakano lambi asubu sanga sagalakpada lambi gi nageta lairiba mathok tawdraba drain kya susangat piu haide lambi asigi phibam ka hena sokliba hiang thangdagi samuro phawbagi lambi namthariba saru asi leveling ningthina tawduna tungkoina satnana ba honarakani haina thajaba thamle lambi asibu kaithel nangnana ba moongda semduna ba khanghanbaga loinana lambi asida tangduna leiriba laikai club singasu thabak suba matamda quality maintain tawhanduna thabak subada yengsinsi loinana mateng pangsensi haidi
BJP की अनौब प्रेसिडेंट सेंटर की इंगित पिरकले मी मयाम की मिंग पन्नरी हरी भारतीय जनता पार्टी BJP मणिपुर प्रदेश के अनौब प्रेसिडेंट अथुब मतमदा खल्लब याना लेरे अदुम ओइनमक कनाना प्रेसिडेंट ओइरकप याय हाइबा खंगद्री फम असि पांबा मियोय मसिंगदी यामले पावगी लिखुन अमना हाय BJP की नेशनल प्रेसिडेंट ओइना हंदकता नितिन नबिनबु खनखिबा अमसुंग मणिपुर मतम सांगना प्रेसिडेंट रूल की लेंगाक शासन लाखब मतुंगदा युमनाम खेमचानबु मणिपुर की अनौब चीफ मिनिस्टर ओइना वासक लौदुना मणिपुर दा अनौब लेंगाक शासन अम लैबगा लोइनाना हौजिक लैरिबा BJP मणिपुर प्रदेश की प्रेसिडेंट की महुत्ता अनौब प्रेसिडेंट अमा हापनबा थौरांग तौरकपने मणिपुर हौकिबा सही 2023 की मे 3 की थोरकबे इरांग अदुना मरम ओइदुना BJP मणिपुर प्रदेश के अनौब प्रेसिडेंट अमा खनगदबगी थबक पुनमक चोंथादुना लाखिबने थबक पुनमक चोंथादुना लाखिबने प्रेसिडेंट ए सरदागी मतम लोयखरबसु सांगदोक्तुना मखाताना पुहलकिबने हौकिबा सही 2025 की फेब्रुवारी 19 दगी लेरकिबा प्रेसिडेंट रूल थासगी मरिदा लौथोक्तुना अनौब पॉपुलर लेंगाक शासन अमा लेरकपदगी अनौब प्रेसिडेंट खनबगी वाफम लाखपने मणिपुर दा ओइरकलिबा फिबमना मरम मोइदुना BJP मणिपुर प्रदेश की अनौब प्रेसिडेंट खन्नब सेंटर मतम गाइदुना लाखिबने हाइदि हौजिक BJP मणिपुर प्रदेश की प्रेसिडेंट ओइरिबा ए सरदा देवी असि हौकिबा 2021 की जून 13 तगे BJP मणिपुर प्रदेश की प्रेसिडेंट की फमपुदुना लाखिबने अमरोमदा हानदगी हौना BJP मणिपुर प्रदेश की असौब थौदांग लौदुना लाखलिबा पार्टी ऑर्गेनाइजेशन संगी मनोंगदगी BJP की स्पोक्सपर्सन ओइरिबा थांगा ए सिदा पार्टी सिगी टिकेट मिरेप ओइखिबा मोइरांगथेम आसनी कुमार BJP मणिपुर प्रदेश की जनरल सेक्रेटरी ओइरंबा सामरादाकपम प्रेमानंद अमसुंग BJP मणिपुर प्रदेश की हौजिक जनरल सेक्रेटरी ओइरिबा एल देवेन चिंबा कयागी मिंगसु नौना प्रेसिडेंट ओइरकप याबा सिंगे मनोंगदा पन्नरे मणिपुर मैतै अमसुंग कुकियानी की मरक्ता उंखनदुना लैरिबगी चप चाबा वारसिन पुरोक्तुना मपुंग फाना शांतिदा हंजन हनबा ngamdana लैरिबना सिंग अमसुंग तमदा मैतै अमसुंग कुकियानी की खुनसिंगदा निक्थिना संगथोक संगसेन तौरगा थबक तौबा ngamgadaba nungba एसके एमएलए दिंगांगलोंग कांगमैबु BJP मणिपुर प्रदेश के अनौब प्रेसिडेंट ओइना हाबलकदरा हाबगी वाफमसु हौजिक पार्टी मनुंगदा मिंग पन्नरी हारि लोइना लोइनाना राज्य सभा की MP ओइना लैरिबा निंगथौ सनाजाव लेसेंबसु महाके राज्य सभा की ताम लोसिलकपना BJP मणिपुर प्रदेश की प्रेसिडेंट ओइरकप याबसिंगी मरक्ता मिंग पनबदा याउरि BJP की सेंट्रल लीडरसिंगना BJP मणिपुर प्रदेश की हौजिक लैरिबा प्रेसिडेंट असिगी महुत्ता अनौब प्रेसिडेंट अमा सिलगनी हाबगी इंगित पिरकपदगे पार्टी मनुंगदा BJP मणिपुर प्रदेश की प्रेसिडेंट ओइनानबा सेंटर की लुसिंगबा सिंगयौना लोबी तौनबा हौबसु याउरे हाइना पावगी लिखुन असना फोंदोरकले इंडियन आर्मी ने ngमखै लान ड्रोन बॉम्बिंग चथरकपदा जुंतादा पेनाद्रे हाइरि इंडिया के आर्मी ने इंडो म्यांमार ngमखै लान ड्रोन बॉम्बिंग तौदुना लंदाबदा म्यांमार जुंताना लेबा अदुगी सोवरेंटी ngakpa ngamdre हाइना अकनम ओंग यानिंगदबा फोंदोरकले म्यांमार के न्यूज एजेंसी मिजिमानो रिपोर्ट तौखिबगी मतोगिना फेब्रुवारी अमगी नोंगालमदाय पुंग अहुमलोम ताबदा 500 टाउनशिप की यैथायो खुलदा इंडियन आर्मी ने ड्रोन बॉम्बिंग तौदुना लंदारखि हाइरि मसंग ममिंग हाइदोकनिंगदबा मफमदुगी नागा पॉलिटिशियन अमना मिजिमादा फोंदोखिबा अमदा म्यांमार बु निंगतंबा लेबाकनि हाइना क्लेम तौजरिबा जुंतागी लेंगाकपसिंगना ngमखै लाना लंदारकलिबा सिबु ngakthokpa ngamdre हाइना मरासी की युमलोनरिबा चाइना थाईलैंड अमसुंग बांग्लादेश कुंबा लेबाकसिंगदा हंजन हंजन ngमखै लाना लंदाबगी फिबम असि ओरकलबदि करी ओइरंगदगे हाइना साउनिंगबा वाफम सुमहाना फोंदोखि डेमोक्रेसी चलिबा इंडिया गुंबा लेबा अमना इंटरनेशनल नॉर्म्स एंड स्टैंडर्ड थुगाइदुना लेबाक तुगे हौजिक ओइरबा मिलिटरी असोनबा असि खुदोंग चाबा लौदुना वायोलेशन असे सथबने हाना नागा पॉलिटिशियन अदुना फोंदोकले खुनलसिगी खुनजा उजिनजाय कौबा अमगी इंडो म्यांमार ngमखै मनाक्ता लेबा फार्म अमदा बोम अदु पोखाइखि कन्फर्म तौदबा सोर्स अमनदि थौदोक्तुदा मी अनि सिकी अमसुंग अहुमना सोखि हाइरि इंडिया गवर्नमेंट पीस टॉक तौसि हाबि यादबदगी NSN के युंग उंगी कांगबुदा प्रेशर पीदुना अटैक अदु तौरकपने हाइनरबसु म्यांमारदा लेंगाक्लेबा जुंताना लेबा अदुगी मिसमयागु पुंसी लनथुमदि ngakpa ngamdre habasi नाखै सेंगला हाइना नागा पॉलिटिशियन अदुना मिजिमादा पेंदबा फोंदोखि फेब्रुवारी 3 दा UTNC यूनाइटेड तांगसांग नागा काउंसिल थोखिबा चेरोल अमदा इंडियन आर्मी ने ngमखै लाना लंदारकपकी थौंग असि मसिना अहानबा नते हारि हौकिबा सही 2025 के अक्टोबर 20 दा नागा ऑटोनोमस रीजन की लाहे टाउनशिप मनुंग सना लेबा कामवेरी खुलदे इंडियन फोर्सेस ने ngमखै लाना चंगलक्तुना बॉम्बिंग चथबदा खुंजा अनि सिकी अमसुंग मरिना सोखि हारि मसिगी ममांगदा 2025 की जुलाई 13 दसु लाहे टाउनशिप असिमकी नानिंदा इंडियन
फोर्सेसना लंदाकी हाइरी पनबा याबदी 2025 की जुलाई 13 के अटैक अदुगी मतंगदा मतमदुदा अल्फा आई न थौदो अदुदा लालहौलुप असिगी लेफ्टिनेंट जनरल नयन मेदी सीखी महाकी मथौमंगम पांगथोखरे मखा ताबा अटैक न लालहौलुप असिगी ब्रिगेडियर गणेश असोम अमसुंग कर्नल प्रदीप असोम सीखी हाइना फोंदोखिबने हेमंत बिस्वाना राइफल पाइदुना मुस्लिम द कापसिनबगी वीडियो अमा आसाम की बीजेपी न थागलमलगा अमुक कक्थखरे हाइरी आसाम की चीफ मिनिस्टर हेमंत बिस्वाना राइफल पाइदुना एम तौरक मुस्लिम कम्युनिटी की मियोय अमदा पॉइंट ब्लैंक रेंज ता राइफल अदु कापसिनबगी आर्टिफिशियल इंटेलिजेंस AI न सेंबा वीडियो अमा सोशल मीडिया दा फॉरेनर फ्री आसाम No mercy amadi there is no forgiveness to Bangladesh si haina caption thaduna thagalamlaba matung maikai kyadagi akanmo ongda yaningdaba phongdorakpadagi Assam ki BJP na video adu amuk kakthatkre hari kakthatkraba video adu Assam BJP ki social media platform X ki handle da point blank shoot have a text ko loina thagalakhibane video adu da CM Himanta Biswana rifle paiduna kapkhiba miyosing adu makoi shomba amadi skull cap tupi upa miyosing oina olakpadagi muslim sing da target tawbani haiba खांबंगम लखिबने AI न सेंबा वीडियो अदुना आसाम दा जाउना वाथोक ओहेनख्रे तोंगान पॉलिटिकल पार्टी एक्टिविस्ट अमदि जर्नलिस्ट सिंगना अकन मोंग द यानिंगदब फोंदोकलदुना खोलाउ लारोकलब मतुंगदा आसाम की बीजेपी न सोशल मीडिया हैंडल दगी वीडियो अदु कक्थत की हारी तृणमूल कांग्रेस की MP सगारिका घोष न वीडियो अदु इकाइनिंगाइ नि हारदुना UAPA गी मखादा आसाम की बीजेपी की मथक्ता एक्शन लखोतकदबने वीडियो अदु आसाम द मुस्लिम सिंगी मथक्ता वायलेंस सथौ हाइना मियांग द फोंदोकपगा चप माने हाइके पाकिस्तान की हाना के PM इमरान खान अमसुंग महाके लोइनबी बुशरा बीबी चही 33 की फादोक पीखरे पाकिस्तान की हाना के प्राइम मिनिस्टर अमसुंग पाकिस्तान तहरीक-ए-इंसाफ PTI की लुसिंबा इमरान खान अमसुंग महाके लोइनबी बुशरा बीबी बु तोसा खाना टू करप्शन केस का मरी लेना इस्लामाबाद की कोर्ट अमना केसुम संग सही 33 थमनबगी वायल पीखरे कुमजा 2023 दगी अद्याला जेल द लेरखिबा मसागी सही हुमद्रा सुरबा इमरान खान कुमजा 2022 द प्राइम मिनिस्टर ओइबदगी लौथोखरबा मतुंगदा तोंगान केस कया मायोंगनादुना लाखिबने स्पेशल कोर्ट की जज शाहरुख जर्मन आर्जुमाना रावलपिंडीदा लैबा सेक्शन अंगाक सेलिबा अद्याला जेलदा इमरान खान अमसुंग महाकी लोइनबीबु सही 33 फादोक पीनबा वायल पीखिबने इमरान खान अमसुंग बुशरा बीबीबु पाकिस्तान पेनल कोर्ट की सेक्शन 409 के मखादा सही 13 कैसुम संग थमनबा वायल पीखिबने अमसुंग प्रिवेंशन ऑफ करप्शन एक्ट की सेक्शन सिंगे मखादा सही 33 की फादोक पीखिबने स्पेशल कोर्ट अमगी वायल असिबु पॉलिटिकल की लौतुनबा अमसुंग महापुमिंग चथीनबा होनबने हाइना इमरान खान फोंदोरपगा लोइनना मंगोंद पीदिबा मरासिंग अदु याजखिदे अतांगबा खुदांगरी डायमंड अमसुंग सनागी लेटेंग सिंगबु मतै मनाउना लेंगाकी गिफ्ट रिपोजिटरी ओरिबा तोसा खनादा थंबगी महत्ता योंथोकी हाइना कुमजा 2024 की जुलाई द मखोय अनिगी मथक्ता केस अमा थांगलखिबने लेबादुगी मिनिस्टर ऑफ स्टेट फॉर फाइनेंस ओरिबा बिलाल आजाद कयानीना जियो न्यूज द थमलखिबदा ममल जामदब खुदोल पोस्टिंग अदु तोसा खनादा थमलमदबा हाइबसी यामना लाइबक थीबने हाइखे दिखोना FNCC GTC की मिहुतसिंग वारी सानख्रे मतम कक्तब लंबी थिंगबगी खोंजंग संगसिनबगी मतांगदा फुट हिल्स नागा कोऑर्डिनेटिंग कमिटी अमसुंग जॉइंट ट्राइब काउंसिल ग लुसिंगबसिंगा डिप्टी चीफ मिनिस्टर लोसी दिखोगा वारी सानख्रे फुट हिल्स नागा कोऑर्डिनेटिंग कमिटी अमसुंग जॉइंट ट्राइब काउंसिल नमसिगी जुरिस्डिक्शन मनुंगदा मतम कक्तना लंबी सिंग थिंगबगी खोंजंग संगसिनदुना लेदिबने इरेंग नागा खुंदा कुकी मिलिटेंट सिंगना खुनगी वेटिंग सेट थुगाइरंबा अमसुंग निंगसिंग युंबीदा वाही किया इस्लंबगी मथक्ता खुनगी चेयरमैन दा कुकी लालहौलुप अमगी लुसिंगबरा टेलीफोन तौदुना किहलखिबबु यानिंगदबु उल्लदुना खुनगी एरियादा मतम कक्तना लंबी थिंगबगी खोंजंग संगसिंखे अमदी मदुगी मखा तारकपदा फुट हिल्स नागा कोऑर्डिनेटिंग कमिटी अमसुंग जॉइंट ट्राइब काउंसिल नसु लंबी थिंगबगी खोंजंग संगसिनखिबने मोदबुंग द थादौ फुरुकी मियांगो उनरबा मतुंगदा मतम मांगहनबा तौदुना डिप्टी चीफ मिनिस्टर एल दिखोना नागागी लुपसिंग असिका ngarang unaduna wari sanakibani khongthang asi mapung oina Manipur da anobo popular government ama lingduna hojik poidiba irang silaksinduna furup masen gi marakta wari sanaduna pau phaudok nanaba amasung mahausa gi phibam da lakhananaba lokalakpa khongthang gi saruk amani hare pau gi lekhun sina hai FNCC amasung JTC na deputy chief minister ga saurak na pung ani makhairang wari sanaduna ngasi phawbo Manipur government na warusin poraktana leiriba si warusin porakna bakhanake deputy chief minister na hiramasi yamna lumna loboga loinana wafamasi chief minister Y Khemchan amasung
Home Commissioner Ashok Kumarga unabada puthoktu na khanaragani haikhe pawgi likhun singna hai Deputy Chief Minister na wafam asigi matangda numit kharani asida waroshin ama laklagani haibagi thajaba phungtokhe mamangda FNCC na masigi MOU adu amukhana setsit hankibaga loinana Manipur government amasung MHA the demand cheng taksin kibane pungke asang na sathakiba wari sanabadu the Deputy Chief Minister Losri dikhona FNCC amasung JTC gi demand adu khangbibaga loinana government na ing tapa porak na ba amasung mahuksagi phibam da hanjilhan na bokhona riba asida mateng pangbina ba haijaki haidei popi pambi singyan thatkhre Police control room na ngarang thorak paserol amada ngarang security force ta kangsa PS ta koliba olmon songlong amasung langjol ge ekar kun ge tare chawbu mafam da tharamba popi pambi sing yan that khrei adugo mafam adu leramba thumbora hum harbora manga sumahan kibaga loinana kenbo bike two wheeler amasu phagalak lahari nakalamrom da khusuklai sin phagat khrei Police control room dagi ngarang thorak paserol amada ngarang security force na tenopol PS na konba molnoi khol amasung akoi bida leiba mafam singdagi AK rifle ama pistol ama improvised motor ani single barrel ama lying improvised mortar bomb ani 7.62 mm gi maru tara IED tara mari amasung IED gi wire sing phangle hari adumonamak IED tara mari amasung IED gi wire sing adudi leramba mafam da mi sokhandana pokhai hankre hari